Ningtibi Maitai Sanu title 2018 data kibi Nuksizaraba Kogi Isan Libema Mutum Krishna Chanubo Masagi Pambak Asida Lenkat Piranaba Nauluna Hangachari Loina Hangachari 2018 da pangthokiba Ningtibi Maitai Sanu da haiba title asibu phangkibi Isan Libema Mutum Krishna Chanuda UNESCO के जनरल सेक्रेटरी रामानंद सारेंसाना अचंबा खुदोन पोट पीगनी हाई बासंबा खुदोन पोट सिंगी मनुंगदा लेंयान फी अमा इमोइनुगी मितम अमा अदगी खोंगा से सर्टिफिकेट अमा लोइनना चाही तरेट खुंताकपगी सक्तम अमा अमदी लेरुम फी अमा हाई बा इसल लेबे मसदा कुसिना बिगिनी अहान बोइना लेंयान फी अमा खुदोन तबिनबा नलुना निक्सिंग जरे अमदी अहुबो खुबा अमतन खुबीदना इसल लेबे मबो तरामा ओपिनबा नलुना निक्सिंग जरे Matanda imoinugi mitamama kusina bigani matanda leirum phiyama kogi isalbe mada inbigani masigi matungda kogi sakhang se kongak se koi kusina bigani matanda konga se loinana Chahi Taret khuntakpa saktam yawba adum laba gi photo ama kusinabire kogi isalbema lupsilasu haiba kogi UNESCO gi general secretary Ramananda Sarensana asam bakudon bot kusinabagi nai ahan bada dengan fi ama kudon tambigani ahuba kubam da kubiduna tarano piu ani subada imoinugi mitamama Ahum Subada Haiba Isalibima Sida UNESCO gi General Secretary Ramananda Sarensana Haiba Kogi Asam Kudon Posing Asi Kusin Nabigani Ningti Nusanu Haiba 2021 की Ningtibi Maitai Sanu da title phangkhabi Isan Libemane Haiba Isan Libema asida UNESCO के General Secretary Ramananda Sarensana achamba khudon posing pibigani Hey, what's up guys? Welcome to my another video channel. Subscribe to Bob. Hey, what's up guys? My name is Sanay Kasuna Blog. I am travel story agi channel da adong si Hojai gi kalakun ko ba mafam duda ngasi Chahi Taret khuntakpa thorom program ama pangthui ba ko ado program do yemusi mayam ado haji pung taraga mathoi makhai tare ba ko ado haji ai chatnaba thorang lore mayam chalasi aduga mayam uchar ke yengsi aduga film star mayam chula yeba ko Manipur lagi aduga oja sing chu mayam lai ado meeting day hoba ado isai jagoi loina mak ucharat ke mayam ado yengsi aduga video se share do sunbira mo ado yes Hozaida Laikhidraba Seram Chauba Amadi Seram Ongbi Moirang Anigi Mapari Oina Taibangda Fauraki Amadi Laistram Ningol Binodiniga Punsi Lambida Kundaminaduna Hozik Gochora Basti Hozaida Lady Sri Seram Dandakisor Mite IA Hindi Provin Past Duna High School Gi Oza Oidan Nabigini Ahan Boina Haiba Award Asagi Ningam Samji Asi Mamanga award from Vikiba Seram Nandakisorna Haiba Ewalasi Kusina Bugaloina Chibiasna Haiba Ningam Samji Asi Kusina Bigani
हारिबा एवार्ड से खुशिनब मतमदा टिनबिरिबा ख्वाई खुदिमंगना अमुक्तंग लेखत्पिदुना हारिबा एवार्ड से फंगबिरिबा मियो एसेबु पुंग थोना हापिननबा टिनबिरिबा ख्वाई खुदिमा अमुक्तंग लेखत्पिनबा नरुना हंगचरी हारिबा अखोगी मथंगदा अखोगी लैरुम पियसे यूनेस्को की अखोगी जनरल सेक्रेटरी रामानंद सारेमसाना अदोम लबा अखोगी एस मंगोंजाउदा खुशिनरबा मतुंगदा हारिबा एवार्ड से एस मंगोंजाउना अमु एवार्ड फंगबिरिबा मियोइसदा खुशिननबना निसिंजरी अहुबा खुबामदं कोबिदना तरामा ओपिननबा अमदि पुंग थोना हापिननबा लोनुना Ado मैम yes ado मैम mana Manipur lakpani ko akhoi ngasi Chahi Taret khuntakpagi thawram machira lakpani ado ngasi phangnajare yam nungai ado yam hojai la buse kai phawboge as phawwa haragati china nungai ba kapning bong khachia oi ba amon harage haji nungai ba amdai sum tapna khraba itar ko imai se smile lakshina ko amaka mami ko ur presida kai hane arang mandana ga yung kang do do adum di boy do yam nungai jare una base mathang dam una se Manipur la kani do yam una base yam nungai jare Manipur la tholak pudam una se ya ye lao na ko se ai tholak kani chetang biyo da adum chetang biyo no lai minare ni chetang biyo ore dadi मैम माइजिंग असे मणिपुरी अखोगी थमोंगदा काव यादना निसिंगुना अदुमक लैरगदबा पुवारी की तांकक कयादा मयि लान लैरबा वांथु कयाना थल्लबा नुबिन अमनि मसिनी मणिपुरी अखोगी इरक्ता अरंगबा सजिक कुंगालंबा मंगाल मसेक नायरंबा मैतै इमागी मपारी पांगनबा महाक अमना केलखिबा ngasi haiba numit asidani maitai haiba furupna yeknaba awagi makutta chahi taret chukna khuntaktuna minai oirubadagi sozaina kraba aikhoibu tasin khomjinduna irai pak iramdam khunai asibo mongpham thattagi kanbirakhiba ini thoibu nungsiba chinglen nongden khomba damesing maharajna aipak maramdam amadi umagi nungsijaraba miyambu thaduklam asilamdam pangduna nungakhiba nahakti khandrabara udrabara maitai pokpi he ima napari namom kayana nangi pangan bana pari mahakku kunja kumon nalakpada ningsing nagiba मैम असना होरन जवै शाम दसे नम कस्ट्यूम ngtani ko Manipur propa ngtane do agi manaba lesemana design do woni haye ai ni bungo hojai da Chahi Taret khuntakpagi kaino ma tawri du sabani I want to hangi papa drama ra means Chahi Taret khuntakpa se kanano akhoi boji khangje lagtre इतिहास खंगदे आइसु हुसे ओला हंगदार आई फजना गूगल का थी खोतना लारिक थिरगा पारगा हाय दबा थेमसाना नसिगे चीफ गेस्ट की फमफम लांगद लिंसिंग बिरेबे इकाय खुमनजरिबे हुरेम रोमावलादा कुसिना बिगने ngasi thoromasi chik akoi sigis oibiribi ikai khumnajarabi chairperson na ngasi ningam samji ase award fangbiriba ikai khumnajariba tenchubam maniharda kusin nabagaloina na leirum piama koi haiba award asibo pibada koi UNESCO ki general secretary ki thopubiriba ikai khumnajariba
खा नोंचुम थंबगी अखोगी काचिन दुदि अखोई लालिबा लाइदुदि मालेमदा लेरिबा मैतै खुदिमक अमतका ओइगद्रा इन खल्ले मरम अदुना ngasai sekolah singna ai inau lusiano Dr. Dijamani Sharma loina na akhana hi kayana magi ojaba topic ka mana uchchani ba hajani ba thamning ba appeal mayam thamgrabani ba to akhoi de nasi akhoi no tengrei ba akhoi awaba ai sama ngasi paliba government sina chahi manga gi oina Manipuri Development Council gi pikhaba member macha ma bibi duna Assam leiba kumba chawkhra area ma mi crore ahum makharon tinba adi hingli ma pham adugi manungda maitai jamdra da population petanda haiphet madana haiba haiba taragati lakh mari makhai lakh manga makhai to metai tariba lamdam asida council semiri bune ba khoigi asi council sina manipuri haiba mitai haiba jati sigi kari thabak thong thoi development ko man buragani haiba ki tamadas na khoi adugi da khanjaru ro thabak sujaru ro ai thadoi bune ba kari manam da khai yam ningam da ba khon khara ai khoi ki sochi boy tigal yam sodhana leye ba ai khoi ki miru thadan na bagi khoi khudong sa lai tie ba ado ma'am ai video yang ba ini am phang na manipur la ine sida le ine se ado ine dagi wahai kra ta se ko hojai la ku nungai bra nungai ta bra kai phau boge hai se ma'am nine hai biro hojai ta la ku se am nungai sana ba masai memgi blog yeng ba dagi hojai ke chaning na leiram ba ne tan cha na ma ka su thengnare yam nungai hai tan thank you ai hak chahi taret khuntak bagi karigi tamakta chahi taret khuntak pano wafam se oja sing dagi tamjage khangjage haina ai lakjabani ado khangdaba marol kaya masu ai ngasi chahi taret khuntak bagi maramda ai khangjaba ngamjare aduga thamoi sokna nungai taba ma khangna aina haijaning ngasi ai khungang sigi hojai district sigi chanurani kanagumbagi imungi machalni kanagumba imungi mamauni aduna ngasi aina ikai imalebak manipur tampaki mamang sida ngasi sukchaurba khungang ngasi gira siaguna makhali oi base jam thamoi sokna ikai ngasi mapanage latrasu khungang sigi jungko ki mi amamang khatang lakpiragadi siar se hangoi aina khanjai mapan da angang sing laisabi sing nupa maza sing ada mafamda kuna da mobile hotna leiri mobile hot bagi mahutta sige asigi mifam siga laaga chahi taret khuntakpa sigi wari wakhong se khitang khangagadi khungang sisu chawkhat kani adubu kadai imai bel khara leiri sidu amuk hagat amuk pham chaning bana su jumda loire aina phana nungsiba bhakhon haiduna su imai ben he jumda chaninge horen nungdangi program da di siar se pham leiroi asi ekhoi manipur gi laiba oja singi mamangda ai hakna ngapiu haina ningol chanu ama khakoina ikok nonduna haijari
मैम हजिक चक चाबay मसम दौरे चक चारोगे अदुगा आई वीडियो से पार्ट अनि तो थांगलके को अदो इसै gi दम तोगाना मु थांगलके अदो हजिक सि मीटिंग सिगी प्रोग्राम सिगी वीडियो ना अटोप पॉइंट थांगलके मैम यंग सिगो अदो मतंग वीडियो दम फंगनरसे मैम बाय बाय